oina ahanba khang ahanba step oina pagi nungsin mapi film asigi promo step da ahanba performance ma sana jaga dauri aduga laga dauri ba khanjari ba mama sing asi mai pak ba ngambo oina ba so mangol tv ba ai sagi market gi su nungsin mapi team manipuri film nungkari tala thagachari apa basu NBU hai basu hai si thank you very much koi pa mari pagi jadi nungsin mapi gi crew member amade our casting is another way to first day of the shooting film sigi action sequence amane nam de pagi amben supermarket ki laiba market ke area asne ko dikse sajali pagi director ajini togagi another treatment ama comes that's why the ugani I bagi saja betul saja tinggi sisa ni khas jadi sekelas Tunggu dengan tunggu ni ada mohon nang karo taro cuma saya taro